Nghe phải giờ nghe. Wow, wonderful. À, chiên vào hầu đi. Thì tốt. Hi ma'am. Ma'am, kamay tong dari ke. Ako din nung tabaga kariga as kung chay. Yung semjin tawbagi ga kariga as. Mapan thokte. Mapan thokta baday la na koy koraw ga ton ga dusu ne. Ay kada loi plop leminay ba ko. Aduga ꯀꯔꯤꯒꯤꯅꯣ ꯍꯥꯏꯔ ꯄꯨꯟꯒꯦꯁꯨ ꯌꯥꯗ꯭ꯔꯦꯕ ꯃꯣꯏꯁꯦ ꯆꯦꯟꯅ ꯄꯨꯟꯒꯦ ꯇꯧꯕꯗꯅꯦ ꯑꯗꯨꯝ ꯆꯦꯜꯂꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯀꯧꯁꯜꯂꯒꯅꯦ ꯑꯩ ꯅꯥꯛꯇꯗꯤ ꯑꯗꯨꯝ ꯂꯩꯖꯅꯤꯡꯉꯦꯕ ꯃꯣꯏꯁꯦ ꯑꯗꯨꯅ ꯆꯦꯟꯕ ꯍꯧꯔꯦ ꯏꯇꯣꯟ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯜꯂꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯁ ꯐꯖꯅ ꯁꯦꯡꯗꯣꯛꯑꯝꯃꯦ ꯑꯩꯒꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯜꯂꯝꯃꯒꯦꯅ ꯂꯣꯏꯁꯜꯂꯦ ꯑꯩꯗꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯇꯣꯉꯥꯟꯅ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯇꯧꯕꯗꯣ ꯉꯝꯗꯦꯕ ꯑꯗꯨꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯉꯩꯗ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯖꯔꯝꯃꯦ ꯃꯌꯥꯝꯗꯤ ꯀꯃꯥꯏ ꯇꯧꯏ ꯑꯩꯗꯤ ꯁꯤꯅꯁꯨ ꯃꯇꯝ ꯃꯥꯡꯗꯦꯅ ꯈꯜꯂꯦꯕ ꯇꯣꯉꯥꯟꯅ ꯑꯗꯨꯒꯤꯗꯃꯛꯇ ꯆꯥꯛꯈꯨꯝ ꯁꯦꯡꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯁꯦꯡꯗꯕꯁꯨ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯆꯥꯛꯈꯨꯝ ꯁꯦꯡꯕꯒꯤꯗꯃꯛꯇ ꯃꯇꯝꯗꯤ ꯀꯥꯏꯊꯣꯛꯆꯗ꯭ꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯈꯔ ꯁꯦꯡꯖꯩ ꯌꯥꯝꯅ ꯅꯥꯟꯂꯤꯕ ꯅꯠꯇ꯭ꯔꯒꯁꯨ ꯂꯩꯖꯔꯤꯕ ꯈꯔꯗꯣ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯅꯨꯔꯥ ꯇꯧꯔꯒ ꯋꯥꯏ ꯇꯩꯕꯁꯦ ꯀꯌꯥ ꯇꯩꯅꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯇꯩꯅꯕ ꯃꯐꯝꯁꯨ ꯑꯌꯥꯝꯕꯅ ꯂꯩꯇ꯭ꯔꯦꯕ ꯄ꯭ꯂꯁꯇꯔ ꯇꯧꯅꯕꯅꯤ ꯈꯪꯗꯦ ꯀꯥꯔꯄꯦꯠ ꯊꯥꯅꯕꯅꯤ ꯈꯪꯗꯦ ꯇꯥꯏꯜꯁ ꯅꯞꯄꯅꯤ ꯈꯪꯗꯦ ꯂꯣꯏ ꯇꯧꯅꯔꯕꯅꯤꯅ ꯑꯗꯣ ꯑꯩꯒꯤ ꯆꯥꯛꯈꯨꯝꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯣꯏꯅ ꯇꯥꯏꯜꯁꯁꯨ ꯅꯞꯇ꯭ꯔꯤ ꯀꯥꯔꯄꯦꯠꯁꯨ ꯊꯥꯗ꯭ꯔꯤ ꯂꯩꯕꯥꯛꯀꯤ ꯑꯗꯨꯝ ꯑꯣꯏꯔꯤꯕꯅꯤꯅ ꯃꯇꯦꯡ ꯈꯛꯇꯅꯤ ꯌꯥꯝ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯋꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯇꯩꯖꯔꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯔꯨꯝꯗꯣ ꯉꯍꯥꯟꯗꯩ ꯀꯥꯔꯄꯦꯠ ꯊꯥꯒꯦ ꯈꯜꯂꯒ ꯑꯗꯨꯝ ꯊꯕꯛ ꯁꯪꯗꯗꯅ ꯑꯃꯗꯃꯨꯛ ꯆꯠ ꯈꯪꯗꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯅꯁꯨ ꯈꯔ ꯊꯋꯥ ꯁꯥꯗꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄꯒꯤ ꯑꯗꯣ ꯉꯁꯤꯗꯤ ꯊꯥꯔꯒꯦꯅ ꯂꯣꯏꯁꯜꯂꯦ ꯑꯩ ꯀꯥꯔꯄꯦꯠꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯦꯕꯀꯣ ꯇꯩꯔꯁꯨ ꯁꯦꯡꯉꯁꯨ ꯑꯗꯨꯝ ꯑꯃꯣꯠꯄꯗꯣ ꯑꯗꯨꯝ ꯑꯣꯏꯔ ꯂꯩꯔꯦ ꯑꯗꯨꯒ ꯀꯥꯔꯄꯦꯠꯁꯦ ꯁꯤꯒꯤ ꯎ ꯃꯥꯟꯕꯁꯦ ꯑꯣꯏꯅ ꯊꯥꯔꯒꯦꯅ ꯇꯧꯔꯦ ꯑꯗꯨꯝ ꯄꯥꯡꯅꯕ ꯃꯇꯝ ꯈꯔꯒꯤꯅꯤꯅ ꯑꯗꯨꯝ ꯊꯥꯖꯤꯜꯂꯒꯦ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕꯗꯁꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯉꯥꯏꯍꯥꯛ ꯐꯝꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯈꯥꯗꯣ ꯐꯝꯅꯤꯡꯗ꯭ꯔꯦꯕ ꯅꯥꯜꯂꯒꯁꯨ ꯅꯥꯟꯕ ꯃꯥꯟꯗ꯭ꯔꯕꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯔꯄꯦꯠ ꯊꯥꯕ ꯂꯣꯏꯁꯜꯂꯦ ꯐꯖꯔꯕ ꯐꯖꯔꯦ ꯋꯥꯎ ꯅꯞꯄꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒꯦ ꯃꯇꯝ ꯈꯔꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯨ ꯍꯜꯂꯛꯑꯦ ꯏꯆꯥꯅꯨꯄꯥ ꯍꯜꯂꯛꯄꯗꯒꯤ ꯏꯆꯥꯅꯨꯄꯥꯅꯁꯨ ꯌꯥꯎꯁꯟꯕꯤꯔꯛꯑꯦ ꯀꯥꯔꯄꯦꯠ ꯊꯥꯕꯁꯦ ꯏꯃꯥꯏꯆꯥ ꯆꯪꯗꯅ ꯉꯁꯤꯒꯤ ꯀꯥꯔꯄꯦꯠ ꯊꯥꯕꯁꯦ ꯂꯣꯏꯁꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯍꯥꯟꯅꯒ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨꯒ ꯈꯇꯪꯗꯤ ꯐꯒꯠꯇ꯭ꯔꯣ ꯌꯥꯝ ꯐꯖꯔꯨꯕ ꯅꯠꯇ꯭ꯔꯒꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯈꯔꯗꯤ ꯅꯥꯜꯂꯦꯕꯀꯣ ꯌꯦꯡꯉꯣ ꯍꯥꯟꯅ ꯑꯣꯏꯔꯝꯃꯤ ꯐꯤꯕꯝꯗꯣ ꯌꯦꯡꯉꯨꯅꯦ ꯑꯁꯣꯝꯗ ꯀꯣꯏꯔꯒ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯉꯁꯥꯏ ꯂꯥꯛꯄ ꯁꯣꯝꯗ ꯑꯗꯣꯝꯗ ꯀꯣꯏꯔ ꯂꯥꯛꯑꯣ ꯃꯤꯅ ꯕꯥꯇꯣꯟ ꯇꯧꯔꯝꯕꯁꯦ ꯃꯥ ꯄꯥꯏꯗ ꯌꯥꯗꯦ ꯀꯅꯥꯏ ꯕꯥꯇꯣꯟꯅꯣ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯆꯦꯡꯒꯦ ꯂꯥꯛꯑꯣ ꯁꯥꯟꯅꯅꯣꯃꯤ ꯑꯗꯨ ꯇꯧꯔꯤꯗꯣ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯕꯦꯇꯨ ꯈꯣꯡꯒꯨꯟ ꯇꯥꯏꯁꯣ ꯈꯣꯡꯒꯨꯟ ꯇꯥꯏꯁꯣ ꯅꯪ ꯕꯥꯆꯧ ꯂꯥꯛꯑ ꯅꯪ ꯁꯣꯏ ꯐꯨꯔꯅꯤ ꯅꯪ ꯁꯣꯝꯗ ꯑꯁꯨꯝ ꯇꯧꯔꯝꯕꯅꯤ ꯍꯥꯏꯔꯤꯕ ꯍꯣꯏ ꯇꯧꯕꯗꯣ ꯂꯣꯏꯗ꯭ꯔꯤꯕ ꯅꯣꯡꯁꯤꯅ ꯐꯔꯛ ꯇꯥꯗꯅ ꯅꯣꯡꯁꯤꯅ ꯐꯔꯛ ꯇꯥꯗꯅ ꯔꯦꯅꯣꯚꯦꯁꯟꯗꯤ ꯐꯩꯅꯥꯝꯗꯤ ꯇꯧꯔꯦ ꯑꯗꯣ ꯅꯣꯡ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤ ꯌꯥꯗ꯭ꯔꯦ ꯁꯤ ꯈꯣꯡ ꯂꯝꯕꯤ ꯑꯃꯁꯨ ꯁꯦꯝꯕꯤꯔꯦ ꯂꯩꯈꯣꯝ ꯊꯣꯛꯄ ꯈꯔ ꯐꯔꯅꯤ
ꯏꯆꯦꯅ ꯀꯩꯅꯣꯗ ꯉꯥ ꯐꯥꯔꯝꯕꯅꯦ ꯉꯥ ꯀꯌꯥꯝ ꯌꯥꯝ ꯌꯦꯡꯒꯦ ꯏꯃ ꯈꯣꯏ ꯆꯣꯞꯄ ꯐꯥꯔꯨꯏꯅꯦ ꯑꯩꯈꯣꯏ ꯆꯦꯅ ꯈꯣꯏ ꯆꯣꯞꯄꯒ ꯐꯥꯔꯨꯏꯅꯦ ꯁꯤ ꯑꯩꯅ ꯇꯥꯎꯔꯅꯤ ꯏꯟꯖꯥꯡꯗꯤ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯦ ꯏꯔꯣꯟꯕꯅ ꯐꯕ꯭ꯔꯥ ꯅꯣꯡ ꯇꯥꯕꯁꯨ ꯇꯧꯐꯝ ꯈꯪꯗꯦꯕ ꯑꯩꯈꯣꯏꯁꯨ ꯉꯥꯎꯋꯦ ꯀꯥꯏꯗ ꯅꯣꯡꯅꯣ ꯎꯞꯄ ꯂꯥꯛꯏꯁꯤꯕꯣ ꯐꯖꯩꯌꯦ ꯀꯔꯤ ꯏꯟꯖꯤꯟꯗ ꯌꯥꯗꯦ ꯇꯨ ꯏꯟꯖꯤꯟ ꯇꯣꯡꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯁꯤ ꯀꯅꯥ ꯆꯦ ꯇꯣꯟꯅꯔꯥ ꯇꯣꯟꯅ ꯇꯧꯔꯤꯕ ꯐꯨꯁꯤꯔꯥ ꯁꯤ ꯑꯃꯨꯛ ꯆꯦꯜꯂꯝꯕꯒꯤ ꯑꯁ ꯂꯣꯏꯔꯅꯤ ꯍꯣꯔꯦꯟꯗꯤ ꯕꯥꯆꯧ ꯂꯥꯛꯑ ꯐꯨꯔꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯆꯥꯃꯨꯅꯨ ꯏꯁꯤꯡꯗ ꯌꯥꯎꯔꯤ ꯆꯥꯃꯨꯅꯨ ꯗꯗꯥ ꯃꯆꯥꯁꯨ ꯎꯅꯣꯛꯀ ꯎꯞꯄ ꯂꯩꯔꯝꯃꯦ ꯌꯥꯝ ꯐꯖꯩꯌꯦ ꯗꯗꯥ ꯃꯆꯥꯁꯦ ꯋꯥ ꯌꯥꯏ ꯅꯪꯗꯤ ꯑꯅꯣꯛ ꯎꯞꯇ꯭ꯔꯕꯣ ꯍꯥ ꯀꯗꯥꯏ ꯅꯪꯁꯨ ꯑꯝꯇ ꯎꯞꯄꯛꯎꯗꯅ ꯑꯅꯣꯛꯇꯣ ꯅꯪꯁꯨ ꯑꯅꯣꯛꯇꯣ ꯑꯝꯇ ꯎꯞꯄꯛꯑꯣ ꯀꯩꯅꯣ ꯁꯤꯁꯦ ꯍꯥꯡꯒꯦ ꯍꯥꯏꯔꯣ ꯑꯗ ꯍꯥꯏꯔꯣ ꯂꯥꯎ ꯆꯠꯂꯣ ꯁꯤꯁꯦ ꯍꯥꯡꯒꯦꯗꯤ ꯆꯠꯂꯣ ꯃꯅꯤꯡꯗ ꯗꯗꯥ ꯃꯆꯥꯁꯨ ꯂꯥꯛꯑꯦ ꯁꯥꯟꯅꯕ ꯌꯥꯏꯒ ꯗꯗꯥ ꯃꯆꯥ ꯑꯅꯣꯛꯁꯤꯅꯦ ꯑꯩ ꯉꯥꯎꯔꯤꯁꯦ ꯗꯗꯥ ꯃꯆꯥ ꯁꯤ ꯐꯖꯕ꯭ꯔꯥ ꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯈꯥꯗ ꯌꯦꯡꯉꯣ ꯁꯤ ꯐꯖꯕ꯭ꯔꯥ ꯀꯥꯔꯄꯦꯠ ꯊꯥꯏꯁꯦ ꯐꯖꯕ꯭ꯔꯥꯕ ꯐꯖꯩꯌꯦ ꯐꯖꯩꯌꯦ ꯌꯥꯏꯒꯤ ꯋꯥ ꯅꯣꯡ ꯇꯥꯔꯕꯅꯤꯅ ꯁꯨꯃꯥꯡꯗ ꯃꯄꯥꯟꯗ ꯃꯅꯤꯡꯇꯝꯅ ꯁꯥꯟꯅꯒꯗꯕꯗꯣ ꯁꯥꯟꯅꯕ ꯑꯝꯇ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯏꯃꯨꯡꯗ ꯊꯣꯡ ꯍꯣꯟꯖꯤꯟꯅꯔꯒ ꯂꯩꯔꯦ ꯑꯗꯨ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯁꯨꯃꯥꯡ ꯄ꯭ꯂꯁꯇꯔ ꯇꯧꯕꯒꯤꯅꯤꯅ ꯆꯠꯄ ꯌꯥꯗꯦꯅ ꯁꯨꯝ ꯀꯪꯗꯕꯒꯤ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅ ꯏꯃꯨꯡꯗꯅ ꯑꯌꯥꯝꯕ ꯂꯩꯅꯔꯦ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯊꯣꯛꯅꯔꯛꯏ ꯃꯣꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯔꯦ ꯆꯠꯄ ꯌꯥꯗꯦꯁꯨ ꯈꯪꯕꯒꯤ ꯊꯩꯗꯅꯒꯁꯨ ꯆꯠꯅꯔꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯅꯣꯛꯅꯤꯡꯈ꯭ꯔꯖꯥꯠꯅꯤ ꯍꯧꯖꯤꯛ ꯏꯃꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯄꯨꯁꯜꯂꯒ ꯁꯥꯟꯅꯍꯜꯂꯤ ꯉꯥꯏꯍꯥꯛ ꯑꯩ ꯉꯁꯤ ꯀꯥꯔꯄꯦꯠ ꯊꯥꯕꯁꯤꯗꯀꯣ ꯍꯣꯝ ꯇꯨꯔ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯩꯒꯤ ꯌꯨꯝꯁꯦ ꯆꯥꯎꯕꯅꯤꯅꯀꯣ ꯀꯥ ꯑꯃꯗ ꯆꯥꯛꯁꯪꯁꯨ ꯕꯦꯠꯔꯨꯝꯁꯨ ꯄꯨꯂꯞ ꯂꯩꯕꯅꯤꯅ ꯍꯣꯝ ꯇꯨꯔ ꯑꯣꯏꯅ ꯇꯧꯊꯣꯛꯈ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯕ ꯍꯥꯏꯗꯤ ꯑꯩꯁꯨ ꯃꯇꯥꯡꯒꯤ ꯑꯗꯨꯝ ꯇꯉꯥꯏ ꯐꯗꯕꯒꯤ ꯑꯗꯨꯝ ꯅꯪꯅꯕꯅ ꯁꯦꯝꯃꯒ ꯁꯥꯔꯒ ꯂꯩꯈꯤꯕꯅꯤꯅꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯌꯦꯡꯍꯟꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯁꯨ ꯏꯆꯥꯁꯤꯡꯁꯨ ꯀꯟꯅ ꯁꯥꯟꯅꯔꯤ ꯃꯣꯏ ꯂꯥꯎꯅ ꯅꯣꯡꯁꯨ ꯇꯥꯕꯅꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯨꯝ ꯑꯆꯧꯕꯁꯤꯗ ꯂꯩꯃꯤꯟꯅꯔꯒ ꯁꯥꯟꯅ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯅꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯈꯣꯠꯄ ꯇꯧꯔꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ